खुरुमजरी SKTV न्यूज़ ने मेरे पुनः मपो श्यामकान्हाई तखलम न तरान मुक्सरी हौजी अहानबदा मरब पाव प्राइम मिनिस्टर मोदी ऑफिशियल विजिट ओइना थासी की तरा हुंदोइदा मणिपुर दा सोइदना लाकलागनी हाइरकले मसी बीजेपी के एमएलए कुलुमदोइना मणिपुर की गवर्नर गा मिफम पांथोकरे Laingkol gi wathoka sigi matangda marinaba official singna kumna yengsinanaba Union Minister of State Ramdas na Manipur Governor Ajay Kumar Bhalada thangalakre. Amasung lisingani kuntaruk census tawgadoriba asigi mangoinana lamdam asida narolegi sangsilaliba mitopsing asi khandoktuna masagi maram namda halan ko haina MMTU na fongdora. हौजी पाक संदोन पिजरी प्राइम मिनिस्टर मोदी ऑफिशियल विजिट ओइना थास के तांग तारा हुंदोइदा मणिपुर द सोइदना लाकलागनी हाइरकले ngasi बीजेपी के एमएलए कुलुमदोइना मणिपुर की गवर्नर के मिफम पांगथोकरे अवांग थागी पावगी खुलमगी मतुंगिना SKTV न फंबा पावदा प्राइम मिनिस्टर न अतिन मतम के खोंगसेप्ता थास के तांग तारा हुंदोइदा स्टेट असिदा लाकलागनी हाइबो वाफम बीजेपी के सेंट्रल लीडर्स सिंग की माइकैदगी बीजेपी मणिपुर प्रदेश के लुसिंगबा सिंगदा खंगलखिबनी हाइरी लिसुंगनी कुलुंदगी मे अहुमदगी थोकलिबि इरांग असिदगी अहानबो ओइन लाकदबा प्राइम मिनिस्टर की मणिपुर खोंगसेट असिदा अहानबो ओइना सुरसानपुर द सतुना लांजेनरिबा मियोइसिंगा वारी सानबगा लोइनना मियाम तिनबा थौरम अमदा वांगनांगनी हाइरी पुंग अमरोम सुरसानपुर दा लेरमनबा मतुंगदा हेलीकॉप्टर दा इम्फाल दा नुंगतिल पुंग अनिक मिनिट कुलोम ताबा मतमदा यौरकनी इम्फाल दा लैरिंगैदा पुवारीगा सागोनरिबा कांगलादा पांगथोपा मियाम तिनबा थौरम अमदा प्राइम मिनिस्टर न वांगनांगनी इम्फाल दसु पुंग अमरोम तमक लेरंबगा लोइनना प्राइम मिनिस्टर मोदी महाकी आसाम खोंगसट की दमक इम्फाल थादोखिगनी हाइरे अमरोम प्राइम मिनिस्टर ने स्टेट असिदा लाकदब असगी यंगलग ngasi गवर्नर अजय कुमार भलाना माये तांबल लौदन राजभवन दा बीजेपी के एमएलए सिंग उनदुना मिफम पांगथोकरे अयु पुंग तरामाथोरम तारकपदगी हौकिबा मिफम अदुदा हानगी चीफ मिनिस्टर नोंगथोमम बिरेन यावना बीजेपी के एमएलए कुलुमदोइना सर याखी मसिगी मथक्ता बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयुम सरदा देवी सु मिफम अदुदा सर याखी हाइरे ngasi मिफम अदुदा मरु ओइना प्राइम मिनिस्टर की खोंगसेट असिदा कंगलादा मियाम तिनबा मिफम पांगथोकपा यावना मागी खोंगसेट असि मपुंग फाननबा खनकी हाइरे अदुम ओइनामक मिफम अदुदा पॉपुलर गवर्नमेंट अमा सेमनबगी ngangnariba asigi matangdadi yaukide masida natana prime minister ki manipur khongset asi official visit oibana MLA sing tokai unabagi wafam yauroi hairi pawgili khul singda makhata na phongdo rakibada pawasi file tawba matam phawada haidok taba mafam amada BJP ki MLA sing oiba mifam ama pangthoki hayengsu ayupung taramatoi taba matamda thambal sanglelda party ki lusingba sing yauna BJP ki MLA sing oiba mifam amasu pangthokani hairi प्राइम मिनिस्टर की खोंगसेट असगी यंगलागा इम्फाल सिटी दा के मौबगी थबक संग्यामना कन सथरी मपुंगोइबा थरोम पांगथोकफम कांगलादा मरोल अनि नाइना सिक्योरिटी के सेक्सल थौरांग सिंग लखटपगा लोइनना सेंगबत सागतबगी थबकसु यामना कन सथरी नाकल अमरोमदा ngasi SKTV gi anganbagi pausingda MLA laisangtem susindrosu rajbhavan da governor unaba yauki haigibadu mahak hauji New Delhi da leiri hairi Laingkol gi wathok asigi matangda marinaba official singna kumna yengsinanaba Union Minister of State Ramdas na Manipur gi Governor Ajay Kumar Bhalada khangalakre Laingkol kanbalufna hauzik Laingkol da lairiba miyam eviction tawgani haibagi lairiba wathok asiga marilenana Anil Maimomna haugiba August 25 da Republican Party of India athawalegi Nation Secretary Mayeso Thaungnawjam gi khuthangda Union State Minister Ramdas athawaleda Memorandum ama pisinke memorandum adugi pakum pirakladuna Union State Minister Ramdas Athawalena haukiba September anida Manipur gi Governor Ajay Kumar Bhalada hiramasigi matangda marinaba department gi miyoi singna kupna yengsinaba khangalakibani hairi Laingkol kanbalu ki President Anil Maimom na kuyek piraduna pisinkiba memorandum aduda Laingkol la lairiba miyamasi kadaidagi kamdona lairakibano laingakna kamdona thamkiba miyamasi gi phangpham tokpa hakna singba pumba palle hairiba memorandum aduga loinana Union Minister of State na Manipur Governor da Laingkol gi wathok asida Governor na ahenba miyeng sangnabu wafam thamlakibani hairi
India ki state singa di union territory singda matang sai lising ni kuntaruk tagi Manipur yaungna state singda census tawgodriba asigi mangoina na lamdam asida logi wangmada narul dagi sangsilak liba mitop singasi khandoktuna masagi maramdamda halan ko haina MMTU na fongdorakli ngasi MMTU na thadorak pachirolamada mi masing yamjadraba maitei furup singbu masa kanjananaba constitution gi ngaklo piu maitei singbu athubada ST lista hanjilan biu haiba hiramda top awang laikai gi miyam ga punang asi khananeba ki campaign pangthokre sathriba campaign asi MMTU arambai tengol village volunteer amasung UFO na lekai singda chatharapa gi saruk am oina ngasi ayu pungni paldagi pangthokpo haukibani sathaki campaign mifamaduda house Manipur da Bangladesh amasung Myanmar dagi logi wangmada sangsilaktuna yelongi singda pirakliba saithingi maramda khananaki loinana scheduled tribe lista sanpham thopa maitai singna ngasi fawba ST lista yahunma ngamdan ladiba asigi matangda sukumna khananaki mifam asina Manipur dagi mitop khandokina bamasung maitai sing ST lista salanabagi phirepta punna lepminagani hainasu warep lauki hairi Imphal East ki Lamlai Assembly Constituency ki manung sana lairiba laimakong mapal ki khunja singna hausi Manipur laingang na sathariba lambi ki nageda khundariba pata laitaba mafam singda laisiliba khunja singamadi tongan ba lainga ki lam singda aina yadaba mongda sajili haina thugaiba yauna sangsiliba khongthang asigi sargama oina sangsiliba thabak asida laimakong mapal khungi sabsaba laifam safam mahana semirama matungda eviction ki thabak asi tawbiyu haina laimakong mapal khungi khunja singna wakan mifam sathakre ngasigi wakan mifam madra sar yakibi khunja singna fongdorakpada Kulasida sahi chamag ahum suraba ahal kaya lairi makoina khanglakpa matamdagi lairiba lambi asi sangari lambi oina lairamani matam adudagi hauduna mafam asida khunda laita du lairakibani adubu matamgi ahumba kaya lakpana lisingama chamapal homfu adwaida Imphal ukhru lambi haina khangnaduna sengwat sagatpadagi haujiti lambi asi sauthorakle Sahisa kaya gi mamangdagi khunda laita du laijaraba aikhoibu lambi mapalda aina yadaba mongda khunda sinbu oina uhalle aikoi mafam asida pokpani mafam asida sigani lambi pakthokpa natragana eviction gi yum kai sidokpa lakpada khunja singbu hana hatokpiramu madugi teksak sing haujik lainga pairiba governor amadi Imphal East ki DC na pugadabani eviction gi mahuta koki maite gi sahi ani suraba irang asi hana loisinaba honasi haina honako haina fongdorakhi Kadai nó khơi lại tôi là phong chứ khơi bom này chứ chỉ là hiểm mà ngâm ơi khơi bị cũng chỉ là hiểm mà sung ngâm ơi khơi cái gì nè sao mà cái ông khơi đi có kịp quá anh đi chứ đa lại ta nó này được bao nhiêu quá anh du cái khơi bị phong tổ anh chứ sung ngâm ơi quá chỉ là cái gì nè mà nó bỏ được bao nhiêu ai đi mà phong đấy cái gì đó bao nhiêu aduga tawbuda bu hajini laibu tibdagi isanu pam khalai aduju istenda laigite matang puire malai jidapa isunu piyam pommi isunu pi to ga ai gadan tiglai dite sidabu khoi bu talaga kari lamdano ba khoi ne chatori sibu kadai dano ba lambi pa pane hena lubra kuki gilan si lo change de hyderabad ga mena tawri base kuki mayam thongge haibra mai mayam tan thoga mogi ne sa mogi wakhalwa se ima hoyam thamoi so yam nongai te mainin kun na leibasu yawi na na leibasu yawi tha so na leibasu yawi sebu karai la salaga lei hairi ba lo ba koi bu moina hairi ba je aduga taibang mi haiba sidi sa u je na ti cha sa aduga yum moina leiba haiba sidi yum ma sina taibang mi koi gi patha phamni kunchi gi aroi ba ma phamni sadai sida moina ngam mi haidana chalu takhai akhoi ji pathokani hairaga ti akhoi sibu loinam hatokpiro chini aduga loinam hatokpiro akhoi amta chenjara roi lejara roi akhoi kadai la sara leigi noma suba lepana sara heli sara ani gi damakta hingwon to bisabu jakti aga leibani na leiraga chenda ti ben tawga hingbani na yamna wai ima hoji kunganje Handak the suspension of operations su chahi amaga sangthabada yauriba Kuki Militant Group Kuki National Organization Keno gi lusingba Khenthang atoba ming Kelvin Hatlangi yumda sakangdaba singna bom langsinduna aki akang pogalamle hairi
Pulis-tagi pabapawgi matung inathaas ki tang mangagi numidang pung taramakairum tarapamatamda Sursanpur District ki Sursanpur Police Station na Kwanba Dorcas Rota Laiba Kenthang Kelvin Hatlangda sakangda bamiu singna petrol bomb langsinna na pokhailam kibani hairi adamoinamag thaudok adu aso opandi yaukide kanana kari maram ki damak etek adu satharam kibano haiba chapchana kamangamdre police na makata na thizin ki thabak yamna kan sathari keno gi lusingba Kenthang ataba ming Kelvin Hatlang tha sigi haukipatang marida Home Ministry ga New Delhi da wari sanaduna su agreement makata na chahi amaga sangdokpada yaukiba maroiba misak amani hairi Lairik lai sumatik sana tamlak taba khunai gi sana kanglon khangdan haurak pamiu singna miam gi lusingba oina thorak padagi laingang na piriba phangpham thokpa hak phangdabani haina Manipur People's Democratic Front ki secretary sapam samngona phongdokre ngasi Manipur Press Club ki thangjing holda pangthogi ba pangmi singona ba mada samngona makha taraduna India da National Highway thingba se Manipur khaktana tana ataida leiram loi isagi iramdam ning tamna satpada aikhoina khodong sadriba kaya mai unriba asi rajniti gi lusingba singi marak Lairik kitang haiba midi kudong thiban nangi haibasi leire takpane miyam gi mihutna wasak matamda haikiba wafam sing adu thabak oina taurabadi ngasi Manipur da thokliba yenghaidraba thaudok asi uramloi constitution na piriba sakti adu mapungfana sijinaba mathau tai haiki A little learning is dangerous thing I will say must be avoided Prajana Kangibuti Moina Kangadam Aduni Asoka the Great, Alexander the Great, Akbar the Great and Highland Missing Tung the Lakado Uva Prajagi Pama Karino Kamba Aduna Aduma Mayam Sasan Moina Sasan Tawamana Maram Oiladana Matamdugi Moina Sasan Tawingai Prajamiam Singado Yam Maiva happily live people wayaba adunani makoida great ever title ngasi miro na piriba singse aduna ranti tawriba prajamiyam gi khoi sarkar da kari da toy mayam singse a little learning is a dangerous thing I say must be avoided I will wafam se mpdm na thamjeri National Program on Climate Change and Human Health National Health Mission Manipur amasung Directorate of Health Services na puna sinduna International Day of Clean Air for Blue Skies ki thorom lamphel laiba State Family Welfare Training Center RD Wing Complex se Lexa hon number 2 da pangthokre Racing for Air haiba hiram da pangthoba thorom aduda lenga ki Family Welfare Services ki Director Dr. N Hemanta Kumar Health Services ki Director Dr. Sambo Gonmay amasung Additional Director Dr. N Binoso Saruyake thorom Mari Lenana Family Welfare Services Director Dr. N Hemanta Kumar na hai sengdaba amasung uful waiful yawba nungsitpo aikoina soro honjin bada makhal kaya gi laina pogale adungobo fatte khanglabasu nungsit nungsa sengna thamgani haibasidi aikoi khwaina khangbagi chang watli air pollution thokandaba haibasi aikoi khudimaki thaudangni lakadaba sahi kaya amadi tungi mirol gi damak air pollution thokmandanaba amadi akoibagi khal kahendanaba honasi haiki Masaya ko na racing for yar hayo kan sa masi life yan han bangang sina mama gi ibu kung dali malem sida anga na pe hanga ano pungar ko sa masi dagi mai race ho gulo yo amjole kan masi gi hanga ano projel sa masi puktra gadi hanga sida musi si sandal na ko mini kar thenga bada u na mali am shachiti ono di suma mare sili apni miro sing si tingro to na mande ro ko na ya na ko sumai to na no konjel se ko he kana u ni mo tam da neurological disease particularly ang si uga kap khibra na ko sa ta ani res podi ya na se ek popodi ho ro ni ha si wa si ban tham jage
National Program on Climate Change and Human Health gi makhada District Health Society Thawal Sinduna International Day of Clean Air for Blue Skies ki thoram ngasi Lilong da leiba Lilong Higher Secondary Madrasa de supang thokre Racing for Air Every Matters haiba themda pangthoki ba thoram aduda saru yakiba CMO Thawal Dr. Y Nokul na haikibada aikoi gi tungi mirol gi khallaga ngasi aikoina malem gi sabagi sang hengalakliba amadi akoi gi khal kahelakliba kayasi thinglasi amadi achuma maike de salase yumgi imung manung gi thabak thoram masa dagi hauraga asawa soba industry fawbada seasonary ba polam kayana malem asida polum ohenduna global warming thokale public transport seasonabagi mahuta lanai gari ka hena seasonarapa air conditioner refrigerator yamna seasonarapa plastic ki polam sing toina mai thaba brick farm amadi atai industry dagi thorapa maiku omang kok thopa kaya asina ising nungsit sengandabagi maram oirakli National Program on Climate Change and Human Health gi makhada tongan ba thabak thorum sing paikhalakpada miyamna susaru yabi amadi mating pangbiu haiki tharung gi sarkama oina open quiz competition ama supang thoki ngasigi thoromaduda District Health Society gi official sing oja amadi mahirui saniromna saru yaki hairi Kumjali singa chamapa muftra mapan gi January tarama thoida casual master role dagi work SARS onthokpada yahaudraba casual master role khudingmakpu work SARS onthokpa natragana employees sing asibu regularize tawbiu haina all Manipur PhD Workers and Employees Association gi maike dagi marinaba singi puning sing silakli Manipur Press Club tanga sipang thopa pawgi bifmamada association asigi president sapam samngona hai matam adugi Guwahati High Court ta wakatpada kumjali singa chamapa muftra tareta PhD department ta casual master role oina puriba employees sing regularize Taunanaba order thoktuna matam adugi lengakna sanction post samapan piki madugi matungina work SARS na regularization pire amadi casual master role singna work SARS piki matamadud employee khara work SARS on bagi matam sudabana sahi taragi matam ngairo haiduna lakpani adabuli singama chamapal muftramapan ngasi chai kuntarloma sida work SARS oidana lakki association na ngasi fawbada tandur lakliba dimanasi lengang na thabakta onthok lage haira fawbada PhD office na aduki matik thawoidriba asi PND haiki Public Health Engineering Department tawrise casual master gi leiriba post deida sarkar na tawrage haibauda simjara office na so yamna negligence tawriba casual master je mi na tawna thabaga se masi all Manipur PICD worker association atuki mati thamoi sukna nungaite koi department thabak tawase prajagi sing pina na thabak tawba Isaje soktanaba TS ka tokdana khotana tawraga ising thagadawne without the staff kamai toni ising scheme salai no asuma mayam singse public health engineering department gi consent engineer na sarkar piraga daka lebe singse tobibi yai adana engineer da Manipur sarkar ni inquiry report tawro aiba sima immediately submission tobiro as well as casual masurona yangwal na thabak suriba isayamna pungjadaba kamu singase workers onthopiro or regular onthopiro Imphal is ki kangu singjil dadi siya da khak miyam da thaknanabi ising phangalamle miyam na huran ba sing tidumina si haina political activist sapam kanglai pana fongdokre lamlai assembly constituency ki manung chana leiba kangu singjil da jal jivan mission gi ising phangale hairakpadagi matangda youth club kangu singjil na RTI tharubada asoba kaya adu khanglakibani sapam kanglai pana makhata na hai lamlai assembly constituency ki saktung maliba singa sigi matangda kangu singjil youth club na mangjil thana songthokna honariba sigumna Lekai ki club singna song thoraktuna matangda chakwa tharwangi matangda asengba khangdoknanaba RTI thabiyu madugi tangai fadaba khudimak puthokani amadi singnaraba khudimak aikoi amatoina thengnaminasi haiki aikoi chakotgi dogta aikoi naiziki yaitami dogta panamina ya asinga aikoi kumaminasi aduna nasi dia na terife Lamai seni constituency da apaga paujela ma kuga thana kan RTI thaiba club chuma mayan dingse aine nam so de na ma kan jangada na maran sai na kala kala lakshani aduna
lamai assembly constituency labor clubs sing village development committee sing maya pali ma sing kamu chingina nasi lawai ugang sigi matau kung makanda ako'y puna reflection inner side of kung say thunjaraga mayam digi tension do IEB Thoksom Anjana Iba Firal Nang in Arum Sida Koba Sering Larik among Asi Fongkre Kasar Paila Pulda Laiba Brilliant English School Auditorium Hall da Manipuri Sanura Korzailop Lakipur Sindana Pangto Kiba Firal Nang in Arum Sida Koba Sering Larik Fomagi Thorum Aduda Manipuri Theatre Center Assam President Kunjalal Zentrembam Yendrembam Manipuri Sanura Korzailop Lakipur ki President Saubam Jayanti Retired Assistant Commissioner Texas L Sampalal ex-member Site Academy New Delhi Thoksom Bisonat Amasung Manipuri Short Story Society India ki Secretary Sar Thoksom na Sar Yaki Firal Nang in Arum Sida Kauba Sering Larik Asiga Thana IB Asina Sering Larik Putok Ahumlak Sure Nehru College Poila Pulgi Assistant Professor Dr. Merina Sapamna Larik Masak Takibagalunena Larik Adugi Nung the Yauriba Siding Sing Asagi Wahan Tok Fazaba Amadi Aibig Aying Bamadi Santi Pamawakalunbu Sugaina Fongdoki Manipuri Sanura Korzelov Lakipurgi President Saubam Zaintina Fongdoki Bada Tungi Mirol Gidamak Ithoktan Larik Kaya Tamlamatai Fazaba Waring Setting Iba Larik Kayabu Aikoina Kangan Biba Matautai Matangi Matungina Bengali script na Iba Larik Sing Haujikti Hagol Libana Harul Sing na Pabang Amlaktre Makatana Ponglak Palarik Sing Dadi Haujiki Mirol na Pabang Amnanaba Maite Mek Una Fongbiyo Maite Nupi Sing Tongna Lebiyo Sanabi Ngakna Satminase Maite Aikoi Awang Batak the Ladiba Nat Sanabi Lol Tongna Lingzel Punamak Ngakna Satminasi Haina Fongdoki ngasi ay manggaling singi ba mapapasida pulib ay kung na pahalas ko ay kung na mo hawag kay ba ang aksing ngasida mahakilari kasi mabula rin makis ka rin ito at umiyan na takida magkamakoy na mo pahan ka daban niya pa dari po nga matanda mitay script mitay mayet dahon ba si palihatis mas may hagat sa nini awjik ay ko'y bangla script na ko'y pongi ay nikiri ang mga so Ang tiga pa bangla may nagiro gamit yung script mo kung katad ay GPS ko sama oilo ang kung bangla script ito tada mo sa ni oilo na mapis dapat lang sa nga tuloy na ato tilay ko lang kira ba hindi si lagi daw kay kuya di ato na kung ang mataraga di oja sa palanggi wa pam matungin na di kung dahol pa ba ang sinsina ba bang gamjahon na ba ning na ba gamjahon na bagi ay pagibintay di script sa amo Aja di base dan apa boy ada hari singkat yang company. Posang mamdagi ngasarok popi fawa samnariva IVR na kuwan makunjan Nepal ngasarok popi ngaikong kulen ngaikong sifai taubul koijuman kwasifai nacho masung posang mamgi apun mapangal sagat na basem kiba apun malov inter village development committee na senduna saya sida class na masung 12 mark wang na mai palakraba mahiru yangkai taram na okre ngasi ibu daw yangoining thaw community hall koijuman na pangto kiba thorum aduda IVDC ki president TX Joykuma Mother Pride Academy School kwasifai ki ko found the school asigi principal case Basanta Bisnobur district ki hanagi adaksa TS Ithoibe Thawal district ki hanagi upadaksa ti Nungsi na singba miyoy kaya na satuyake Tharamadu da ozagi sinpamda kathok na thabak tawraklaba haujikna thabak tigi potharab oza marifuda lengyan pi yanduna ikai kunabus utke kunjani pan asidagi class na masung 12 ta mark wang fangduna mai paklaba khangalaba mahiru ni putarukta scientist na masung bicycle amamam pi ki amade sports ki lamda thoidokba mana lawraba sandaru singdana natki lengyan yanduna amadi selgi mana pidana pongning thawutki Sri Satya Sai Babagi Sama Suba Mapok Kumon Gamari Lenana Sri Satya Sai Run and Ride 2025 ngasi Sri Satya Sai Organization Manipur na pangthokre Langjing Asobada Laiba Enchanted Garden dagi Thauramasi Gamari Lenana Cycle Rally Ama Organization asigi President Sanabam Falguni Nelam Thaki FIT India Team Amadi Fit India Team Amadi SSS
OM Group na saru yakiba cycle rally ado Imphal West ke tongan ba mafamda koina thauraba matungda Incented Garden da amuk halaktuna lamthongpam oiki thoramadun nupi amasung nupagi oiba lamjel ama category ahum thokna kilometer ahum gi kilometer manga gi mas kilometer taragi athoyen tanaki thoramadun saru yakiba Sri Satya Sai Seva Organization Manipur gi set president sanabam Phalguni ne hai organization asina tongan ba thoram kaya usar thabad singma kaya tha tarani pansubna celebration pangthoi haksang sengna laisi haiba paujel puduna sai baba gi bhakta singna phau haksang fabana isagi lani haiba wakhalola sida thormasi sinbasi atuki matik thakali haina phongdoki awonba maporaksi haiba taragadi aikoi isa hana semdokpasina khwaidagi ahanba aikoina semdokadaba tawgadaba thabakto aduni haibani isa semdoknabagi damakta activities ahum wing ahum da aikoi thabak tawi aduga organization asi baban Sri Satya Sai babana lingkhat parambani aduga ngasigi ranase centenary year celebration yorokpa matamda aikoina fangiba khangiba jagat asi leirambagi maram aikoigi Manipurda ipamasa khango horfong khango haribadugi paukhum aikoina khangjaba ngamba punsigi artha khangba ngamba masigi khudong chaba mayam ase masigi damakta aikoina gratitude utpoina 18 months prithivi pumbada celebration tawbani US the Vestauba advertising campaign am oriba marketing services quality MSQ gi siriti event nama MSQ the hustle team na sinduna ireng mamalekai gi community hall da ngasi pangthokre tharomadar MSQ siriti event gi sargam oina MSQ the hustle team gi maikai dagi ireng bam khul gi khangalaba sentok walaba imung yangkai da sing hawai thum asathau aluna singba sana thangnaba polam sing yanthoki thaurum ga mari lenana MSQ gi employee ngangom thonglena Pongdokibada, Tabok Pangdraba Sentok Walaba Mio Kayada, Tabok Piduna, Hingnabagi Asapi Riba Company Asina, Ahan Batanka Ki Oina, Sentok Walaba, Iremum Kulgi Imung Yankai Kangatuna, Laida Bakogalasi Haibu Wakalonda, Tengbang Polam Singasi, Yantopani Haiki. Company se mi mayam na haina ba networking ni aduni haiba adugumba unnati masida mi khomba khomdaba adu dana laiba ponati masi isa na online da thabuk sujare raga isa gi no mo kusuman kanjabani masi gi company sina sille raga ngasi se akoi da haibi rei nang gisu timdo chawkale akoi khakda natana laikai gi khungang gi siningau singda cheng hawai khara yanthokpagi charity program ama sin bayarani haibagi aya budu pirakpadagi aina ngasi se ahambogi tamgi oina yum yankai khaktang khankat chari raga tawjabani ko sidaijida phangni phangde waro biganu makhata na dum chathajarakini Maming leraba sumang lila kanglomam oiriba sana laibak nachom artist ke nangno puthokadaba sumang lila ani punsi mathilamadi I paklaba gulaf ki yaifa thongni thoram ngasi palace compound laiba iboyai ma sumang lila sanglela pangthokre lila ani asi gi aibana sangngaraba aiba ranjini thaujani amadi lamjing lamtak libana miyamgi phagiroi sagrakum hemanta oza tolanni Manipur State Kala Academy Awardee amasung Sumang Lila Council gi Lifetime President Purelapam Gunachandra Sharma amadi Council gi President Laisram Tombasu Saruyaki Yaifa thongni thoram aduda Lila Roy Singh amasung Lila asida maruina saktam langliba Singh Sagrapam Hemanta Elais Oza Tolan Oinam Praflo Chandra Yumnam Nilachandra Bobby Kundrakpam Dayananda amadi nupi gi saktam da Tompok James amadi Dolmanina Yauri Lila sigi music amadi isai sakpa singsu sariyaki Amarom the Lamjingba Artists Association Manipur gi Sumang Lila Arun Kumar Laisram gi mayekta irabot masana direction piba khongul libagi yaifa thawni thoram ngasi namul turel mapanda leiba Lila Party asi office da pangthokre Lila as the irabot macha AK Bengal Hamlet Sony Boy Bobo amadi Purnanandan Singbana Nubagi Saktam Langli Aduga Boy Lang Tawal Sanatoi Toksamamadi Sadandana Nupi Saktam Langli Nupa Konzelda Nong Tombam Mangira Samasunupi Konzeldana Sungkham Niranjanna Saisakli Lilasi Langmangi Taramangani Panba Bisokarama Numita Miyamda Kudul Tamnanaba Honari Hairi Tarantulak Suba Manipur Film Award Manifa 2025 Thasaki Kun Kaksingda Pangtolagani Haina Tarantui Suba Manifa 2025 Festival Director Y Nilasandrana Fongdokre
ngasi Manipur Press Club ta pangthokiba pawing phamamada wainil sandrana makha taraduna Manifa si haukiba kumjalising tarani thoidagi haudok taramatholak suba pangthokre Manifa si chahi amamamgi film Kangatuna award pibani lisingani kunma thoida covid na maram oiraga Manifa pangthokide amadi lisingani kunmari dasu khangaudana tholaki irang na maram oiraga pangthokide hadak pangthokadoriba tarani thoirek suba Manifa asidadi lisingani kulumdogi January amadagina lisingani kunmari gi December 13 fawbagi film lakhutpani haina sufongdoki loinana tarani thui suba Manifa da tongan award kulumdoi phangadoba maming mioi singi maming su film forum Manipur gi chairman Case Kulisurna Lauthoki. Award ta sengbadi kuntra laigadabani adu award yaujirgasu jijab oidaba kanodi de koi hapunsi ama thole haidna yaurena hekta pisin bedu pisan gunje haibedi the mai tawdra koi hanaki se de choreograph ka best actor in negative role ani sigi si jury singna jijab candidate phangde haidna khanbi rakte sigi mathakta koina lifetime award di ahum mama khanjai sumang lilagi lifetime award di amaga chai hunfu gi mathakta laiba yamna contribution laiba sumang lilaga amana Manipuri cinema da adagi atopa amana Manipuri jagoi da aduga competition section da aduda de award na direct lauthokse de koina nominee oina ahum lauthoi ahum sudaba yawar magadi adum ani do orsu lauthoi sigi award chapchabe award du de koi haye tarik kun da pangthok chagadoriba tarani thoi suba Manifa kakching da pangthokani sida koi direct stage du da award turn do la ko matam da dignitary ama kone secret envelope se hangdoga who is the winner hai do lauthok chagani Khunai asida mahirundagi sanragliba laikhitraba singe thawai miril oiba singna langman thana lakpada magi yek salaida lehoriba masa masu singda miyeng sangkhairakpa amasung mongumlakpa thani haina longnarakli masiga mari lenana lining thau malem anganba sanamahi thawgolof wangoina sinna ngasi wangoida leiba lining thau malem anganba sanamahi taranglen leipungbigi masai konda nganthoriba Apanba kairung hanbi amadi liklai ponjenba imoinu ahongba achaubi lairembi gi laikolda mangang luang kuman angom moirang khanganba amadi salang lai sangthem gi salai tere gi pari mamom oiba singna langban gi thanil numit asida magi yak salaida khongdaramba laikhitraba singi mafamda ngamjaba hairam lelamang katpagi tharuma pang thokre Hausi Pagi Martana Atima Bragamatang Luxury. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Humpunipan Suba Irengbam Chauren Mapok no meeting sing tharumga mari lenana Irengbam Chauren Memorial Trust na senduna Irengbam Chauren Memorial Essay Writing Competition lisingani kunmanga lakliba October gi tang 12 gi ayuk pung 13 dagi nungthil pung ani fawba panthok lagani Political Status of Manipur 1947 to 1949 haiba wakhalonda sangdamnabasi kanglup ani thongna panthokani Class 8 gi 10 fawgi mahiroi singi oina Catholic School Kanchipurda aduga Class 11 amasung mathaki mahiroi singi oina Standard Robert Higher Secondary School Kanchipurda pangthokani Sangdanaba sigi ahanba manada certificate ka loinana lupa lising kun ani suba manada certificate ka loinana lupa lising tara manga ahum suba manada certificate ka loinana lupa lising tara oigani certificate ka loinana lupa lising ahum consolation prize oina mahiroi tare tapigani Changdamnaba sigi fongi mamal lupa yang khai khattani Lanjunari basingi oinadi se logjeroi Tidim ground gi mayok na ba kwa kaitel thonok jom lai kai da lai ba Manipuri Students Federation gi mayai loisang mahisang singamasung www.icmtm.com dagi phong phangbigani akupa marol sing mobile number
9366694067 natraga 7085935 tagi khangbiba yagani. Breaking matung tananong sini makataba pauda Meghalaya gi Silong masung akobada suina khundadan laikhraba maitai yak salai sa singi layu khraba thawai singi mafamda langbal sara tamjaduna haikalekat tamagi tharomama lain thau sanamai temple board ki lamjing makhada ibuda upakhang ba thawgalup Silong na senduna ngasi laitum khrada laiba Manipur waban red land laiba ibuda upakhang ba gi sangle la pang thokre ngasi gi tharomada maitai yak salai sa chani mukna sarya ki ngasi gi langbal sara tamagi tharom gi mangwinana sanamai mingkai pi ba gi tharomama su LSTB gi amai baloi sangi lakpa oja salam manina pangthok pigi hairi 3 Mali Novel Producer Society na senduna sahi khudingi pangthok tana lakpa sena Most Citizens Worship Day matam khar lepdura matung da handak sahi gi oina sahi maripugi mathakta laiba ahal cham khangatuna pauktak lawba amadi ikai khunabagi thoram pangthok lakani hairi ngasi uripok asom laikai da laiba Social Dramatic Union gi office ta pangthokpa paugi mifam amada 3 Mali Novel Producer Society gi Chief Advisor Laisang Them Mangisna na haikibada lakleba December gi tang kunipa anda sahi maripu suraba amadi mathaki ahal cham tuna maifu kambalamadi water bag khutpai selsu yengani loinana numit asida Social Dramatic Union putokpa war on drugs high niming thonba play ama utkani hainasu maana makhatana fungdoki matam siga sanana aikoina ahal samada aikoina khudol mayam yengani wengi to khudol dudi maifu sama ma yengani kambal sama ma yengani water bag sama ma yengani aduga makoida kupai sel onel pa sama sama ma yengani aduga aikoina yamna wana wakacharba Manipur gi set fish pengba fish abido madumasu aikoina yen tokani yengelo se ahan garabadana haiba matamda sahi marbu gi mathakta leba makhada dekho yela sahi marbu sugadaba ahla mapu respect to bai bise masi nungi obes samada makoi sai suji yelaga kambal se yelaga tangdu leita ba ahan gi sibine satpu meli aibedo ahan gi pokta lo lamjumje tangdu leita ba ma oine no gidam ta 28 se pangthok pane Manipur Lenga ki Directorate of Trade, Commerce and Industries ki makhada DI Sujiribam Sindana Ministry of MSME ki RAM scheme ki makhada nomagi oiba district level Udiam registration drive ki awareness program ma Jiribam Higher Secondary School da hangli relief camp da pangthokre Jiribam block under RAM rising and accelerating MSME performance na sindana pangtoliba tharam aduda resource person oina DIC Imphal is LVI project consultant P Surjit Singh Maikaidagi hauji state amadi center lengang na implement tawriba scheme singi matangda marik sumna wafum kaya thamki ngasigi oina miyo yankai tarung na saru yaki amadi makogi udiam registration su sel tingdana tawhan ki hairi Palem Panthau Cultural Trust Linkhat ki bagi mapalak suba mapok kumon tharam ngasi ya school police lenda laiba Manipur Dramatic Union MDU gi auditorium da pangthokre tharung gi manung sana sanginata academy na kumjali singni kunithoi kolumdoida performing arts amasung thangta de award pirakraba Ranjit Singh Thama madi mime theater de award pirakraba Kanglai mime theater repertory gi founder amadi director Dr. Y Sadananda Bo Achamba Khodol Piduna Ikai Konamas Utke East Zone Cultural Center Kolkata gi Board of Directors ki members su Oriba Buddha Singh Thamamadi Trust Asigi Managing Trustee Dr. Salam Santibalana Iba Fongdok Lon Haina Mingthonba Larikta Manipur Sahitya Parisatna Award Pirakpadasu Pungning Thawatki Thauromgi Mari Lenana Social amasung Cultural Activist Dr. Ilangbam Amit Kumana Haikibada Malemgi Theatre gi Khongsata Manipur Theatre asi awama thakta leiri Amaromda World Theatre Icon Ratan Thiam Lekidaba Asimak Manipuri Theatre ki oinadi achauba mangjaba amani haiki Theatre ko yengino phangma mahawga drama ko yengino phangma mahawga ani ja chukute khera gane aduna drama na pi ba message di yamna lugrawa yamna hena manung hajada pi ko na madu ko makhal aamane aduna Manipur gumba yamna tekpa state amada drama tawga hingani kai khalaga thole si ko boda hingani khalaga thole pati drama ko sijabagi madu thawai habuga
Atiengbadagi Tamelong Tabalami the Toki Balami Kodong Tiba Togdong Amada Asopan Nanglabami Tarieta Assam Rifles na Ana Layangi Mateng Pangkri Hairi Assam Rifles na Pongdorokibagi Matungina Sakamari Panbagari Ama Lamigi Kodong Tiba Togdokta Matamaka Onke Togdok Adu the Mui Mangana Kahen Asopan Nangkide Adobo Mioi Anina Pibam Kara Luna Soki Hairi Togdok Adugi Pau Fangbaga Assam Rifles Kiti Mama Sang Sinduna Asok Pasingado First Aid Piduna Punsi Kanbagaluna Makataba Laying Satanaba Tamelong District Hospital da Pukhat Ki Hairi How is Sanabgi Pau Aramai Tengle Unit Contractor in the Sinduna Satarakiba All India Men's Open Basketball Tournament is Kunmangagi Aruba final match da Difu Nihang Assam na Aramai Tengle Manipurabu Panjal Sama Subnini Panamudra Tareta Mighty Papiram Laga Timuina Oikre Aramai Tengle Unit Contractor in Satarakiba Tournament adu da Puna Tim Taramanga Yaduna Pangtoki Ngarangi final match aduda Difu Nihang Assam Madi Aramai Tengle Manipurga Akan Mamawangda Sanaki Round Ohum Tok na Sanaki Aduda Difu Nihang Assam Timna score Chama Nipan Pangbagalunena Masigi Akan Malamba Okiba Aramai Tengol Manipur Timna score Humudra Tarekak Pangbana Difu Nihang na Aramai Tengolbu Maitiba Piduna Wina Oiki Final match aduda Rena Sapta Haurab Aramai Tengol ki Timda case Wina Lupa Lasing Yang Kayamadi Wina Oikraba Difu Nihang Timda case Wina Lupa Lak Amagimana Kusinaki Tournament adu Kamari Lena na winner ki case award Mating Tauriba social activists Ngang Rova Nahai Tournament asi Sinmada Divinity Global Limited New Delhi Balaji Outers Himachal Pradesh Masway ECCS Private Limited New Delhi KK Agro Trade Venture Private Limited Chhattisgarh Balaji Solar System Odisha Green Leaf Project New Delhi Amadi Lux is Nirman Land Manipur na sponsor Tobiraki Masigida Mamateng Tobiraki Singbasu Tagan Perform Doki Manipur Weightlifting Association Sinduna Tagil Patalaiba Sai NCOE da Indoor Stadium da Imphal West District Oina Tongan weight category ni panda Nupi Sanari Kuntrana Saru Yaduna Nomi Oiba Asmita Kelo India Women Weightlifting City League listening kun mga kuntaruk pang tokre Weightlifting City League pang tokiba aduga mari lenana atoiba mitunglel oikiba yask director Dr. Mayang Mambeto na hai Asmita Masana asi maru oina Kelo India gi scheme makada pang tokpa masana amani sana kona babu pamjariba mama pa singna angang singi sahi asi yariba makai semjin tobiroi dabani sanaroi singna masa gi academic sahi semjin tobana maram oiraga S category gi masana singda sanaroi singda chaungna kodong sadaba mayoknan badanatana tungi career dasu mangjaba kaya lagangani academic ta leiriba masagi chahi semdok patawdana sanajariba afaba sanaroi singi kodong saba kaya sahi semdok sinin tawbana chaungna mangalle lakadriba kumjal singni kuntar kuntreta pangthokadoriba kuntrama palak suba nation games ta sanaroi singna masana sanariba masana sing aduda hena thawayawna honasi haiki Nupi Sanarosing Kamara promote over the game. Grassroots level gender neutrality of Korakanda, Nupi sings empowerment of the local product scheme. Taudu Manipur, high river disciplines the day. On the tenor of the Nupa and uplift over the Kaleva, the Gamni, Hana, Zage, one of the past champions, ma'am, you got the Nupi Am when it away. How is it with the potential Yam later? Potential and not Tobum the as an harness Tobum the Sumba scheme and the Torgan and Honda Minerals to quit as the Lozage. District Kang Association Ziribam Sinaziribangi Mayon Oriba Baporada Leba Lamnel Lake Community Hall Kam Kang Sang the Tim Matoinas Yadun Haukiba Agas Tadagi Tang Kundagi Haudun Satarliba Taramanga Suba RK Lalasana Memorial Mix Kang Tournament in Kunmangagi Ngasi Sanakaba Metsta SLB Timna Kasar B Timbu Maitiba Pikre Apiba Matam SLB Timna Kasar B Timbu Panjal Mapan Nipan the Maitiba Pikibani Ngasiki Mets Aduda and Kiranamadi Ice Inau Pisakna Referee Amadi Scorer Oiki Hayang Yaul A Tim Amagi Mayokta Kasar C Timanina Sanaragani
Manipur Adventure in Allied Sports Institute Masi Kairaugi Senior Instructor Odiba Dr. Kangabam Romeo Maitaida Brigadier Gyan Singh National Adventure Award listening Kunmanga Pirapada Harau Tayam Opaki Toramangasi Masi Kairau Office the Pang Tokre Ningsing Bayabadi National Adventure Foundation New Delhi President Lieutenant General Raman Dawana Dr. Kangabam Romeo Bu Hadak National Award Piduna Ikai Kunakibane Dr. Kangabam Romeo Maitai National Adventure Foundation NF Manipur Chapter Director Oibadana Manipur University Department of Thesis Education da faculty member Amasung National Sports University visiting faculty when the Tabak Tauribani Mahabu Obaki Taramda Masigi President El Kunjaki so Hanage Secretary TH Tomba Irilbung Police Station OC Bobby Yauna Ni Kayana Saruyaki November 3 Mapan Faba Haryana the Pang Tokadaba Kuntra Mangarak Suba Sub Junior Boys and Girls National Kabati Championship listening Kunmanga the Manipur Mahut Silunaba Nupama Sama Dinupimasa Sandroy Singi Squad List Lautokre Masi Manipur State Kabati Association the Tadorok Pachirla Magimatung in a High National Championship Aduda State Asigi Mount Chilanaba Nupamacha Siluna Nupamasa Sandori Kunamasung Nupimasa Sandori Tarani Toy Punna Sandori Kunitogi Ming Lautoki Bane Manipurgi Kangalava Nupamasa Amasung Pimasa Sandori Singna Kurau Angom Lekai Ngakpigani Kurai Angom Lekai the Labor ALUC Ground the Makataba Training Amadi Coaching Kem Gidam Atamatamda Pantolagani Hainasu Chirosina Maka directly. How's it over the Maru Palm on Pizari? Prime Minister Narendra Modi official visit on a task to Tang Tarahundoi the Manipur soid and a lap of the Hirakle, must be BJP MLA Kulumdoina, Manipur Governor in the compound to pray. Lying Kolgi Watoka Sigi Matang, the Marine officials in the committee singing about Union Home Minister State Ram Dasna, Union Minister of State Ram Dasna, Manipur Governor as a Kumar Balada Kanakre. Amasong listening kuntarukta census tabudri basagi mangunya ni lamdam masida narol dagi samsila komitop singasi khandoktuna masagi maramdamda halan ko haina MMTU na fongra Hauzi matang swaida bulletin solution jare Manipur miyamgi punsida khwaida gena maroi state asigi lewa asigi amasong malemi ipau singi damakta SKTV news po miyeng tadu lebiu punamapung abukana Kurumzari.